LEIRUM PHEE MARAIBAK Uttar Pradesh tadi Modi gamsa haina mingthol piraga paktanana yonba hounakhre. Manipur ki puari ki sagonatuna laklaba Manipur ki LEIRUM PHEE mari leinaba singa Manipuri kini haina masak taknaba thawrang amata lokhattabana maram oiraga LEIRUM PHEE ki maraibak tamba ngamdaba pipamda lakle. Uttar Pradesh ki manung chanba Barabanki da Manipur ki LEIRUM PHEE bu Modi gamsa haina mingthol piduna sabaga loinena paksana yonba ki thabak chatharamle. Times Now gi pawgi amagi matung ina LEIRUM PHEE asi leipak asigi Prime Minister Narendra Modi na hawkibre April tara mari da COVID-19 ga mari leinana ani suba nation lockdown lauthokiba matamda lengyan oina yantuna sizinnakhibani. Modi na lengyan amadi chingkhum oina sizinnakiba LEIRUM PHEE asibu Modi gamsa haina mingthol piduna Uttar Pradesh ta paktaknana sabagi thabak chathabaga loinana yonbagi thabak chathare haina national media kharadagi khangba ngamlakhibani. Modi gamsa haina mingthol piriba LEIRUM PHEE asi Uttar Pradesh ki yamna pamna sizinnarakpadagi demand hengalakle hairi.